अहानबद यामना थाजनिंगा ओइरिबा मरुइबा पाम ओइना सोशल मीडिया सिंग वायरल ओइनरक्लिबा कांगपोकपी डिस्ट्रिक्ट की नाथेलजंगदा लैबा कुकी मिलिटेंट हाइबदी शू सनरिबा सस्पेंशन ऑफ ऑपरेशन सनरिबा कुकी नार्को terrorist group KNF Ebenezer Camrom dani haibad si yamlaba central security force sanction kibaki sakta mamani atopa thajana wari report amadana hairiba si Naga taruki mihatpa sienaba KNF-P gi kedar sing phananaba kana honari haiba oiramba ye haiba pawmani sab update myam punangai minasi Center na Kuki de Sathariba divide and rule lab katavani. Deputy CM yauna Kuki MLA sing resign tawgadavani committee. Deputy Chief Minister Odiba Nemsa Kipken yauna Kuki MLA sing Khudong Manipur Legislative Assembly degi resign tawduna Kuki miyam ga punna lemminagadavani. Center na Kuki community singi mathak Sathariba divide and rule ki policy Khudong lab kadavani haina Kuki history and identity protection committee KSIP sina thadorakpa chirol man hairi chirol sina makhata na hairi bana center da laiba Modi na lusingba BJP government sina Kuki community singi mathakta divide and rule ki policy kya left na sathari selective engagement deputy CM appoint over contradictory assurance amasum matam kuina wari sanarabasu waroisan amata laitabana central government thajaninga amata laitri central government ki maike dige Kuki MLA sing amasung KNO UPF ki lusingba singbu control tawduna thamlaga miyamna legislature ga konava union territory natraga na tonganba Kuki state ama pigadabani haina demand tawriba singbuna tashinadana lairi New Delhi na sathariba thawng sing asi peningai oidi Modi na lusingba BJP government asina Kuki miyam ki justice phangana na bohona bada natana ungkhatna bada hena pakthok sakthorakli Kuki Meetei ani ki marak thokiba ungkhatna bagi thawdo aduda matam sangna neutral oina leramkhiba Naga community asi haujikti irang asiri yaholi Political settlement matam sana loisindaba amasung Kuki ki demand sing asi central government yadana leiba sina Naga tab area sing da su nauna Kuki sing ungkhanari center gi maike digi thokliba thawdo wathok sing asigi justice phangandana lakpa sina Kuki amasung Naga ani ki marak thokliba ungkhatna ba si hena pakthok sakthorakli Kuki MLA masum deputy chief minister Nemsa Kipgen asi Imphal amasum Delhi gi party structure dagi phangpham tokpa hak sing adu amata phangma ngamdri matam sangna assembly boycott tawbana wanthok leiti deputy chief minister gi office asi secure oiti IDP family sing mayum da halan manatragana Kuki khul singak sen mangamdi English ngani ga kun ga treta pangthok kadoriba assembly mi pharmacy gi mangoinana separate administration asi phangda taragadi resign tawnawigi written commitment ama pigadabani haina hanadagi hauna demand tawduna lakibani hairaduna deputy chief minister Nemsa Kipgen amasum Kuki MLA sing assembly amadi council of minister dagi resign tawgadabani loinana Kuki miyam ga puna justice ki damak leminagadabani haiki AT gi miyoi sing NIA amasum CBI na fadana bakan honari khulai khre lo laga leidi habitai madu loina pikhat pirau home minister Arambai Tenggol gi miyoi sing NIA CBI state police na phadana balengak na yamna kan honari adubu makhoi da lo laga khulai khre leidi habitai makhoi sing adu loina pikhat pirau haina home minister Govidas Khonthausam na phongdokri ngasi Manipur Olympic Sport Association sindunu Khumal Lampak Sport Complex ta leiba Olympic Bawan gi courtyard ta pangthokiba International Day Run with Tree Plantation Program gi sideline na permission gi maike digi handak NIA na phakiba Arambai Tenggol gi miyoi sing miyamna thadokna ba khongjang kya sangsilibisi gi matang na lainga ki kari phirep leiriba gi hain hangba amagi matang na home minister Govidas Khonthausam ma wafam asi phongdok laduna makhata na haikibada Arambai Tenggol gi miyoi sing fadana ba ngarang maksu Manipur police ki DGP gi wari sanare Ngasishu makhata na wari sanakigani intelligence ki input amasum security agency sing ki report makhoi da lo laga khulai khre lairi habitai khulai sing du pitok piro CBI NIA state security na fadana bo honari Valley area si santi laiba tarabadi sing da lambi thingbu yauna khongjang kya sangsliba si araiba security sing da thagatuna khulai laiba sing adu loina thadok hanana ba anoba DGPAC gi wakal sapsana lei
khulai thadok labadi singtam ani gi marak nungsinaba purakani tampak thaudok masa masa khra thokliba si mapung phana lakshin basangi operation sa thagadoriba si khulai paibi sing adu hana banati makoina pairiba khulai sing adu thadok hanana bani haina phongdoki Amaramda laiba asigi oina Prime Minister Narendra Modi na sport kilamda akan bamiyeng sangduna lakadoriba sai English nganiga kuntraga taruk laiba asida yumbu oiduna Olympic Games pangthoknawa thaurang tori hariba Olympic Games asida state asida sanaroi kya ama saruk yanaba infrastructure matik sana semgatpa mathau tari State asida lairib sporting ki talent sing asi masa khangdokpaga loinana masibu sport discipline sing adu mapung phana performance piba ngamna bi state asigi sport infrastructure si mapung phana sengbat pasangi state asida experience lairib sport person kaya ga supuna khana naina duna Olympic Games asida maximum performance pina bohona gani state asigi koina haujuk phawbada Olympian taraga mapan puthokre laibawas gi asobu state singa sangdamna bana Manipur si sport ki lamda thoidok hendok na singtha ningai obi state amani adob state asida haujuk lairi sport ki equipment singa si English singa mag samapan ga maudra ga mapanda Manipur da pangthokiba manga sob national games season kiba masung lai kiba singa duni haribi equipment singa do haujuk ki matam ga suna voidre anobi equipment sing lai duni sport athlete sing mapung phana support tonaba saliba senbasi sida minister gi maikedi gi lupa crore manga masigi damak ta kaithok lagani habi gi thajaba piri haina phongdokhi sportmen sing na su matam supada drug tagi thadoktuna masa mau faba masun diet level citizen ama oina ba hona baga loinana discipline nga na sakadabani haikena su paus ta makata na su phongdokhi bom thamlamli ngase pumanga ga makhairam tabada kongpal kongkham laikai de leiba case zone kowa miwemagi thongjinda sakhangdaba singna bom thamsilamli amaramna thawong adu yening da phongdok tu ngasi kongpal kongkham laikai porampat women's welfare association pilumna sinduna kongpal kongkham laikai du wakat mifam chatakri wakal mifam adu saruk ya khiba nupi amana phongdok khibada mi kungna tariba mafam asida aki khang piduna bom thamsilambi thong yangi yanadaba lairabasu wari sanaraga sinana bohona biyo tanana kari maram gi tamakta zone gi yumda bom thamjilam libno haib numit nini fabagi manung da sengdorakadabani hari Naga taru hat khibagi case High Court of Manipur na review tokri Kangpokpi district ki Lairon Baifai village ta Naga nupa taruk phakhraga tamthina hatok khibagi matangda NIA na sathariba investigation gi thabak thoram sing High Court of Manipur na review tokhibaga loinana inau nawi status report bi khalaknaba khankhri khongtha simyat asigi matangda Naga lawyers association gi president oiriba advocate ti mak hokimna High Court ta khut thingjin bina haiduna thakhiba PIL gi makha pona paikhalakpani Rang satakiba hearing the NIA na thagalakiba action taken report court asini yengsinki NIA gi report aduda case asi tha sigi nipana formal oina Bharatiya Nya Sanita amadi Unlawful Activities Prevention Act UAPA 1967 ki tuan section singi makada register tokhi loinana khulai paibisingna pharuraba matung thadokhiba Naga nupi singi waro lauri loinana case asi yamna luba takak amata lairi hari kona NIA gi report adu kupna yingsilaba matung inau noba action taken report ama pikhalakna khan khibaga loinana mathangi hearing August kun ga marida pangthoknaba matam lepki masigi mathakta case asigi investigation sa tharibani na report adu sil tawduna thamnaba khanki panmayabri sei sigi me thagi tang 12 da Naga nupa taruk yauna nupi 13 amadi sahi noriba angang ama koki khulai paibisingna phakibani tungda nupi 13 angang adu thaduraklaba matung tha sigi tang 10 da Naga nupa taruk adu sina phangkibani Arambai Tenggol gi thomi phajin khibegi mayokte ima kaithil da khongjang sangsingkhri Arambai Tenggol gi thomi sing fa khibegi thawang yaning da phongdok tuna khoirambal ima kaithil gi nupi singna ngasi sit and protest pangtokri National Investigation Agency NIA na Arambai Tenggol gi thomi sing fa khibegi mayokta masing yamlaba nupi singna khoirambal ima kaithil da khongjang sangsingkhibana maram oiraga Lalon iti ki thabak puna magnepki khongjang na saruk yakhibising na hai lengang na kanagumba miwe amata phaba tawroi haina thajaba piraga khulai puna mag pikhalakna ba khangalakibani
ꯂꯩꯉꯥꯛꯅ ꯄꯤꯕ ꯊꯥꯖꯕꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯄꯤꯈꯠꯈꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯋꯥ ꯉꯥꯛꯇꯕ ꯃꯑꯣꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯀꯌꯥ ꯐꯥ ꯄꯨꯟꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯋꯥ ꯉꯥꯛ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛꯅ ꯃꯇꯨꯡꯗ ꯑꯄꯤꯜ ꯇꯧꯔꯛꯄꯗ ꯃꯤꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯊꯥꯖꯕ ꯊꯝꯅꯕ ꯃꯊꯧ ꯇꯥꯏ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥ ꯄꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯄꯣꯠ ꯁꯪꯕꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯐꯥꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯕꯦꯂꯦꯟꯁ ꯚꯂꯟꯇꯤꯌꯔ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯑꯃꯠꯇ ꯐꯥꯕ ꯌꯥꯔꯣꯏ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯑꯃꯁꯨꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯕ ꯅꯠꯇꯦ ꯃꯔꯥ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯄꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥ ꯃꯔꯨꯝ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯔꯛꯈꯤꯕꯅꯤ ꯂꯩꯉꯥꯛꯅ ꯑꯄꯤꯜ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄꯤꯈꯠꯈꯤꯕꯅꯤ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯐꯥ ꯄꯨꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯌꯥꯔꯣꯏ ꯐꯣꯡꯗꯣꯛꯈꯤ ꯇꯝꯄꯥꯛꯇ ꯍꯧꯖꯤꯛ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯇꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯒꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯆꯥꯔꯛꯅꯕ ꯐꯤꯕꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯐꯣꯡꯗꯣꯛꯈꯤ इंटरनेशनल ओलंपिक्स डे रन मणिपुर पांथोखरी मणिपुर की सनारोइसिंग याउद्रबदि इंडिया की टीम मपुंग फाबा ngamde युमनाम खेमसा मालेम की थाक पांथोक सना खोनबगी थौरमसिंग मणिपुर की सनारोइसिंग याउद्रबदि इंडिया की टीम मपुंग फाबा ngamdi हाइन मिनिस्टर युमनाम खेमसा फोंदोखरी मणिपुर ओलंपिक्स एसोसिएशन सिंदुना इम्फाल की खुमल लंपाक स्पोर्ट कॉम्प्लेक्स लेबा ओलंपिक बवना पांथोक इंटरनेशनल ओलंपिक डे की थौरमदा वाफम मांगना फोंदोखिबनी थौरम अदुर वा ngangbada मिनिस्टर हाइखि मणिपुर तोवान तोवान फुरुप 53 नुक्सी चाना लेमिनारि मालेम की थाक पांथोक सना खोनबगी थौरमसिंग मणिपुर की सनारोइसिंगना इंडिया की मिंगसत पुरक्तुना लाखि स्टेट असिद सना खोनबगी लमद लौरिब थौदांग असि सखंगबिबो ओइना लेबा असि अहानबा नेशनल स्पोर्ट यूनिवर्सिटी मणिपुर लिंखतखिबनी यूनिवर्सिटी की इंफ्रास्ट्रक्चर सेंब सगतपगी थबक अयाम लुसिलक्ली अथुप मतमदा मापुंग फाब यूनिवर्सिटी अमा ओइना थबक तौबा हौरगनी मतम अमदा ताइकोंडो सनारोइ ओइरिंगै की मतांग नहोंगना निंगसिंगदुना मिनिस्टर नाइखि लैबाक की मुहूर्त सिंदुना एशियन गेम्स अमदि ओलंपिक्स गेम्स न सिंगु मलेम की थाकता पांगतोक सना खुनबगी थौरम सिंगदा सरुक यारगा मेडल लौरकप यामना मरुओइ अदुबु मसिदगी हेना मरु ओइरिबदि सना खोनबना थक्सी खक्सिंगांग सनबगी मतांग मरु ओइबा पराक्या तंबगी मतांगदनि नहा ओइरिबा सनारोइसिंगना मतम पुनमक्ता ओजा अमदि कोसिंग इकाई खुनबग लोइनना कांगलोकि खेनबा थमदना इंग तपंगा होनगदबनि अमसुम स्पोर्ट खक्तदा नतना एजुकेशन अमदि हिरम खुदिमक्ता खुमांग चौक्सिनबा ngamnaba होनगदबनि थौरमगी सरुक अमा ओइना मिनिस्टर खेमसाना इंटरनेशनल ओलंपिक्स डे रन लमथाखिबग लोइनना उसारा क्या थाखि थौरम अदु मिनिस्टर युमनाम खेमसाना मणिपुर ओलंपिक्स एसोसिएशन की प्रेसिडेंट सुनील एलांगबम होम अमदि यूथ अफेयर्स एंड स्पोर्ट की मिनिस्टर गोपीदास कोंथौजम हाइरोक एसी की एमएलए डॉक्टर टीएस राधेश्याम कैसामथोंग एसी की एमएलए निष्कांत सापम अमदि वांखै एसी की एमएलए थांगजम अरुण कुमार सु सरुक याखि एनएसए दा फाजिनखिबा मियोय अमा मणिपुर हाई कोर्ट ना थादोकनबा लैंगाकता खंगनख्रे नेशनल सिक्योरिटी एक्ट एनएसए की मखादा फाजिनखिबा मियोय अमा थादोकनबा मणिपुर हाई कोर्ट ना मणिपुर लैंगाकता खंगनख्रे मसागी सै कुनगनिथोय खक्ता ngairiba naha ama phanabigi matang thukiba order adu chief justice and sundar amasum justice ahantem bimols ki bench na satnahan khidri kanagumba miyoy amana crime torakpa yai haibigi singnaba leiraba khaktada preventive detention oina phajingadabani mamangda tawkiba aranma thabaksingi matangda miyoy amabu amughana phajingadaba nati matung tarakpara crime torakpa yai haina singnaba khaktamak phagadabani haina court na phongdokhi कोना हाई एनएसए की सेक्शन 10 की मतुंग इना लाइंगा की मथौदी सयोल अहुंगी मनुंगदा एडवाइजरी बोर्ड की ममांगदा डिटेंशन की मेटेरियल पुनमक सिनबने एडवाइजरी बोर्ड न कुपन यिंगसलबा मतुंगदा मियोएदु मखाताना फजिनबा मथौ ताई नत्रगना थादोखिगदबने हाबिगी वरेप लौगदबने
Kumjaying lising ani ka kunga mga ki December miyoy ama Unlawful Activities Prevention Act 1967 ki makhada phajanki miyoy du phabagi FIR da Arm Act amasung Bharatiya Naya Sanhita gi provisions sing pali UAPA gi matung ina numit Maudrani ki manung da charge sheet file tawgadabani natragana phajinbe gi matam adu numit chamaga marfu da sangdokhanana ba haijagadabana ki Lainga ki karmasari singna sangsilakliba strike CITU na mapung fana sakotli haina phongdorakli Manipur lainga ki thabak tawriba singna sangsilakliba strike asida Center of Indian Trade Union CITU na mapung fana sakotli haina CITU na phongdorakli ngarang CITU na thadurakiba chirol amada Manipur Government Services Federation MGSEF asi All India State Government Employees Federation AISGEF da affiliate tawa unit amane satharak diba strike asi numit anirak surakli strike asina taliba demand singi manung lainga ki thabak tawriba singi thabak tagi patha bagi sai asi humfu da leiba si sai humfu ga ni thodu ohenbiu DADR hengat piduna central lainga ki thabak tawriba singa मान हनबियु थांग जनमित सुति थाबगी ऑर्डर हंदोकबियु निपान सुब सेंट्रल पे कमीशन असी स्टेट पे कमीशन सत हनबियु NPS UPS asi lauthok state lenga ki employee sing the OPS hanjin hanbiu thabak tigi pothara ba matung re-engagement tawbigi satnabi thadokpiu post sanction natragana contractual da casual da master role da leiraga thabak tawriba sing regularize tawbiu habi yauri CITU Manipur State Committee na thawayawna sathariba democratic stride asi regular employees sing contractual master role amadi casual employees singi interest sokotpani loinana state lenga no staliba demand asida miyeng sangbiduna state asigi yaifana bamadi singkhana ba thabak pekhat pi waina su sirol sida makata na supalakli aduga tiantang na sumna myam na thamjagi haujik ko ina di myam pau matang se lusinjaragi amasum makata ba no ba update myam punangai minasai na channel sigi maikedi ki myang mafamda makata na thamjari makata ba no ba update myam punangai minasi